ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯐꯥꯜ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯣ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯒ ꯁꯤꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯃ ꯑꯃꯨꯛ ꯊꯤꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯔꯥꯅꯤꯅ ꯄꯣꯛꯂꯝꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯍꯝ ꯍꯝ ꯆꯥꯎꯔꯛꯇꯨꯅ ꯄꯥꯈꯪ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯈꯨꯠ ꯍꯩꯕꯗꯨꯃꯛ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯁꯨ ꯍꯩꯔꯝꯃꯤ꯫ ꯎ ꯁꯨꯕꯒꯤ ꯊꯕꯛꯇ ꯃꯄꯥ ꯃꯆꯥ ꯈꯦꯟꯅꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯎꯅ ꯁꯥꯕ ꯄꯣꯠꯂꯝꯗ ꯑꯉꯛꯄ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤ ꯍꯥꯞꯄ ꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯕꯤꯗ꯭ꯌꯥ ꯈꯪꯅꯕꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯂꯨꯅ ꯇꯧꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯄꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯗꯣ ꯀꯂꯞ ꯈꯣꯏꯁꯥꯎꯅꯕꯅ ꯈꯥꯡꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯔꯝ ꯇꯧꯔꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯁꯤꯒꯦ ꯍꯥꯏꯕꯁꯤ ꯈꯟꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯒ ꯂꯣꯟꯅ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯁꯤꯟꯅꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅ ꯃꯍꯥꯔꯥꯅꯤꯅ ꯅꯥꯔꯤꯕꯁꯦ ꯐꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯍꯥꯔꯥꯅꯤ ꯑꯍꯟꯅ ꯄꯣꯛꯂꯝꯕ ꯃꯆꯥꯅꯨꯄꯥ ꯑꯁꯦ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯒ ꯃꯥꯒꯤ ꯏ ꯑꯗꯨꯅ ꯏꯔꯨꯖꯊꯣꯛꯂꯕꯗꯤ ꯑꯅꯥꯕ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯅ ꯂꯥꯏꯐꯥꯎ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯕꯅ ꯇꯨꯝꯒꯅꯤ ꯆꯥꯒꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯏꯆꯥꯅꯨꯄꯥꯗꯤ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯀꯌꯥ ꯑꯃ ꯐꯪꯂꯛꯈꯤꯕ ꯌꯥꯔꯤ꯫ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯁꯤꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯈꯜꯂꯨꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯍꯥꯠꯇꯣꯛꯂꯒ ꯃꯥꯒꯤ ꯏꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯕꯨ ꯏꯔꯨꯖꯊꯣꯛꯄꯤꯔꯕꯗꯤ ꯑꯅꯥꯕ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯕ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯔꯦ꯫ ꯅꯨꯡꯁꯤꯖꯔꯕ ꯃꯆꯥ ꯑꯗꯨꯕꯨ ꯎꯃꯪꯗ ꯄꯨꯔꯒ ꯍꯥꯠꯂꯨꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯤꯍꯥꯠꯄꯁꯤꯡꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯍꯥꯠꯅꯅꯕ ꯎꯃꯪ ꯇꯥꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯐꯝ, ꯏꯟꯈꯠꯂꯛꯄꯒꯤ ꯐꯖꯔꯕ ꯐꯤꯕꯝ, ꯆꯝꯂꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯤꯍꯥꯠꯄ ꯑꯅꯤꯗꯣ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯆꯥꯁꯤꯡꯒꯤ ꯋꯥꯈꯜ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯔꯝꯅ ꯍꯥꯠꯀꯅꯤ, ꯊꯥꯗꯣꯛꯄꯤꯈ꯭ꯔꯁꯤ, ꯑꯁꯨꯝ ꯍꯥꯏꯅ ꯈꯟꯅꯔꯗꯨꯅ ꯁꯨꯛꯂꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯏꯗꯒꯤ "ꯏꯕꯨꯡꯉꯣ, ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯖꯈ꯭ꯔꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒ ꯂꯣꯏꯅꯔꯛꯄ ꯍꯨꯏ ꯑꯗꯣ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯒ ꯏ ꯑꯗꯣ ꯎꯇꯣꯡ ꯑꯅꯤꯗ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯍꯥꯟꯖꯤꯜꯂꯦ꯫ ꯏ ꯎꯇꯣꯡ ꯑꯅꯤꯗꯣ ꯄꯨꯔꯗꯨꯅ ꯃꯤꯍꯥꯠꯄ ꯑꯅꯤꯗꯣ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯦ꯫ ꯑꯉꯥꯡꯒꯤ ꯑꯀꯛꯄ ꯃꯉꯛꯇꯒꯤ ꯂꯧꯔꯛꯄ ꯏ ꯁꯥꯔꯒ ꯎꯇꯣꯡ ꯑꯅꯤ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯄꯨꯔꯛꯄ ꯍꯨꯏꯒꯤ ꯏ ꯑꯗꯨꯅ ꯏꯔꯨꯖꯕꯗꯒꯤ ꯅꯥꯁꯤꯟꯅꯔꯝꯕꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯑꯅꯥꯕ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯪꯒꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯣ ꯆꯤꯟꯕꯥꯟꯗꯗꯤ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯩ, ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯅ ꯑꯣꯝꯗꯨꯅ ꯆꯥꯈꯤ꯫ ꯃꯤꯍꯥꯠꯄꯁꯤꯡꯅ ꯎꯃꯪꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕ ꯊꯥꯗꯣꯛꯄꯤꯔꯝꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅ ꯎꯃꯪ ꯂꯥꯟꯊꯣꯛꯂꯒ ꯑꯇꯣꯞꯄ ꯗꯦꯁ ꯑꯃꯗ ꯊꯨꯡꯂꯨꯔꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯨꯔꯦꯜ ꯑꯃꯒꯤ ꯇꯣꯔꯕꯥꯟꯗ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯑꯍꯥꯟꯕ ꯎꯅꯕꯃꯛꯇꯗ ꯆꯥꯟꯅꯕ ꯍꯧꯈꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯃꯔꯤ ꯃꯈꯣꯡ ꯄꯨꯝꯅꯃꯛ ꯈꯪꯅꯔꯗꯨꯅ ꯂꯧꯅ ꯂꯩꯅꯁꯤ ꯍꯥꯏꯅ ꯋꯥꯁꯛꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯣꯏꯔꯝꯗꯨꯅ ꯃꯄꯥ ꯃꯟꯇ꯭ꯔꯤꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯅꯕ ꯍꯥꯏꯖꯕꯗ ꯃꯟꯇ꯭ꯔꯤꯅ ꯌꯥꯕꯤꯔꯗꯨꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯨꯍꯣꯡꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯃꯃꯥꯛ ꯑꯣꯏꯅ ꯊꯝꯂꯒ ꯃꯆꯥꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯍꯜꯂꯝꯃꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤꯃꯇ ꯁꯨ ꯅꯣꯝꯗꯅ ꯃꯤꯒꯤ ꯌꯨꯝꯗ ꯄꯪꯆꯥ ꯆꯥ ꯄꯪꯊꯛ ꯊꯛ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅ ꯅꯣꯡꯃ ꯈꯨꯟꯖꯥꯁꯤꯡꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯃꯍꯥꯛꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕ ꯃꯤ ꯄꯨꯝꯅꯃꯛꯇꯤ ꯃꯄꯣꯞ ꯃꯇꯥꯡ ꯐꯥꯕ, ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯕ, ꯅꯤꯡꯊꯤ ꯅꯤꯡꯊꯤꯕ ꯎ ꯈꯟꯗꯨꯅ ꯌꯥꯅꯩ꯫ ꯅꯤꯡꯊꯧ ꯃꯆꯥꯗꯤ ꯀꯔꯤꯁꯨ ꯇꯧꯗꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯅꯔꯛꯄ ꯃꯇꯝꯗ ꯆꯤꯡꯒꯣꯟꯗ ꯍꯧꯔꯤꯕ ꯎ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯦꯞꯂꯒ "ꯍꯣ ꯎ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗ ꯃꯑꯣꯡ ꯃꯇꯧ ꯐꯖꯗꯕ ꯈꯣꯏꯗ꯭ꯔꯤꯡ ꯈꯣꯏꯗ꯭ꯔꯥꯡꯕ ꯎ ꯑꯃꯅ "ꯍꯥꯎ" ꯍꯥꯏꯅ ꯍꯦꯛ ꯈꯨꯝꯂꯛꯄꯣꯏꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯔꯥꯎꯅ "ꯑꯩꯒꯤ ꯎꯗꯤ ꯑꯁꯤꯗ ꯂꯩꯔꯦꯗꯅ" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯎ ꯑꯗꯣ ꯃꯈꯣꯡ ꯊꯦꯡꯅ ꯌꯥꯜꯂꯒ ꯌꯨꯝꯗ ꯄꯨꯔꯛꯂꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯈꯟꯅꯩ, "ꯀꯔꯤꯅꯣ ꯃꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯐꯖꯕ ꯎꯗꯤ ꯌꯥꯟꯒꯦ ꯍꯥꯏꯗ꯭ꯔꯗꯨꯅ ꯈꯣꯏꯗ꯭ꯔꯤꯡ ꯈꯣꯏꯗ꯭ꯔꯥꯡꯕ ꯑꯃ ꯌꯥꯜꯂꯒ ꯄꯨꯔꯛꯂꯤꯁꯤꯕꯣ?" ꯃꯌꯨꯝ ꯌꯧꯔꯒ ꯅꯤꯡꯊꯧ ꯃꯆꯥꯅ ꯎ ꯑꯗꯨꯅ ꯑꯉꯛꯄ ꯐꯪꯅ ꯐꯖꯔꯕ ꯎꯄꯨ ꯃꯆꯥ ꯑꯃ ꯁꯥꯔꯦ꯫ ꯎꯄꯨ ꯑꯗꯣ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯑꯃꯗ ꯂꯂꯣꯟꯄꯣꯠ ꯑꯣꯏꯅ ꯃꯤꯔꯩꯕꯥꯛ ꯂꯥꯟꯅ ꯄꯨꯕꯤꯅꯕ ꯍꯥꯏꯖꯔꯦ꯫ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕꯅ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯂꯩꯐꯝꯅꯆꯤꯡꯕ ꯂꯧꯍꯧꯔꯒ ꯎꯒꯤ ꯎꯄꯨ ꯑꯗꯨ ꯂꯂꯣꯟꯕ ꯆꯠꯄꯗ ꯌꯣꯜꯂꯛꯅꯕ ꯂꯧꯍꯧꯔꯦ꯫ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕꯅ
ꯈꯥ ꯄꯥꯡꯅ ꯍꯤ ꯍꯣꯟꯊꯔꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃ ꯌꯧꯔꯦ꯫ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕꯅ ꯃꯥꯒꯤ ꯌꯥꯎꯔꯛꯄ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗ ꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯣꯠꯆꯩꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯛꯄꯗ ꯎꯅ ꯁꯥꯕ ꯑꯉꯛꯄ ꯎꯄꯨ ꯃꯆꯥ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯎꯄꯨꯗꯣ ꯃꯈꯨꯝ ꯍꯥꯡꯗꯣꯛꯐꯝ ꯈꯪꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯁꯤꯗꯤ ꯃꯤ ꯑꯇꯩꯒꯤ ꯈꯨꯠꯐꯝ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤꯅꯤꯅ ꯑꯁꯨꯝ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯀꯔꯤ ꯂꯩꯕꯥꯛꯇꯒꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯄꯤꯔꯛꯄ ꯎꯄꯨꯅꯣ ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯋꯥꯔꯤ ꯋꯥꯈꯨꯡ ꯄꯨꯝꯅꯃꯛ ꯂꯧꯍꯧꯔꯦ꯫ ꯄꯨꯔꯛꯂꯤꯕ ꯎꯄꯨ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯂꯣꯟꯕꯗꯨꯗ ꯄꯤꯔꯒ ꯎꯄꯨ ꯃꯆꯥ ꯑꯁꯤ ꯁꯥꯔꯛꯄ ꯈꯨꯠꯍꯩꯕꯗꯨꯗ ꯃꯃꯜ ꯑꯣꯏꯅ ꯄꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯦ꯫ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕꯅ ꯃꯔꯩꯕꯥꯛꯇ ꯍꯜꯂꯛꯂꯒ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯎꯄꯨ ꯃꯆꯥꯗꯣ ꯅꯤꯡꯊꯧ ꯃꯆꯥꯗꯨꯗ ꯑꯃꯨꯛ ꯄꯤꯔꯦ꯫ ꯃꯤ ꯑꯇꯩꯅ ꯍꯥꯡꯗꯣꯛꯄ ꯉꯝꯗꯕ ꯎꯄꯨ ꯑꯗꯣ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯁꯅꯥ ꯈꯥꯡꯉꯦꯜ ꯑꯃ ꯌꯥꯎꯔꯝꯕꯗꯣ ꯊꯦꯡꯅꯕꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩꯇ ꯂꯥꯏꯔ ꯀꯣꯛꯅꯕ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯅꯣꯡꯃ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯤꯇ꯭ꯔꯪꯒꯤ ꯐꯥꯜ ꯑꯄꯥꯏꯕꯤ ꯑꯃ ꯇꯣꯡꯂꯗꯨꯅ ꯃꯆꯥꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯃꯊꯛꯇ ꯍꯟꯅ ꯍꯟꯅ ꯂꯩꯔꯗꯨꯅ ꯄꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯤ ꯄꯨꯝꯅꯃꯛ ꯑꯉꯛꯄ ꯐꯪꯅ ꯌꯦꯡꯅꯈ꯭ꯔꯦ꯫ ꯐꯥꯜ ꯑꯄꯥꯏꯕꯤ ꯇꯣꯡꯂꯤꯕ ꯅꯤꯡꯊꯧꯅ ꯃꯊꯛꯇꯒꯤ ꯂꯥꯎꯊꯔꯛꯈꯤ, "ꯍꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ, ꯇꯥꯎ, ꯅꯪꯒ ꯑꯩꯒ ꯈꯨꯠ ꯍꯩꯕ ꯇꯥꯟꯅꯒꯅꯤ꯫ ꯉꯁꯤꯗꯒꯤ 3ꯅꯤ ꯁꯨꯕꯒꯤ ꯅꯨꯡꯊꯤꯟꯗ ꯑꯩꯅ ꯅꯪꯒꯤ ꯊꯥꯡꯒꯄꯥꯠ ꯑꯁꯤꯗ ꯎꯅ ꯁꯥꯕ ꯉꯥꯍꯧ ꯑꯃ ꯃꯊꯛꯇꯒꯤ ꯊꯥꯗꯔꯛꯂꯒ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯍꯟꯒꯅꯤ꯫ ꯉꯥꯍꯧꯗꯨꯕꯨ ꯎꯅ ꯁꯥꯕ ꯁꯅꯝꯕ ꯑꯃꯅ ꯐꯥꯗꯨꯅ ꯆꯥꯍꯜꯂꯨ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛꯁꯤ ꯑꯩꯅ ꯈꯨꯗꯨꯝ ꯆꯜꯂꯕꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯣꯏꯄꯣꯠ ꯍꯥꯒꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯣ ꯃꯔꯩꯕꯥꯛꯇ ꯍꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤ ꯇꯥꯕꯗ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ, ꯃꯅꯥꯏ ꯃꯁꯜ, ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯋꯥꯅꯔꯦ꯫ ꯑꯗꯨꯛ ꯂꯨꯕ ꯋꯥꯐꯝꯕꯨ ꯀꯅꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ? ꯅꯤꯡꯊꯧꯅ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯣꯔ ꯃꯟꯇ꯭ꯔꯤ, ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯁꯤꯡꯅꯔꯛꯂꯤꯕ ꯑꯁꯤ ꯃꯥꯌꯣꯛꯅꯕ ꯉꯝꯅꯕ ꯅꯍꯥꯛꯅ ꯂꯧꯁꯤꯡ ꯄꯨꯊꯣꯛꯄ ꯇꯥꯏ꯫ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗꯒꯤ ꯂꯩꯕꯥꯛꯁꯦ ꯀꯜꯍꯧꯗꯕ ꯇꯥꯔꯕꯗꯤ ꯌꯦꯛꯅꯕꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅ ꯏꯔꯩꯕꯥꯛ ꯀꯟꯅꯅ ꯅꯪꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯑꯉꯥꯡ ꯑꯣꯟꯒꯅꯤ"꯫ ꯑꯍꯜ ꯑꯣꯏꯔꯕ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯋꯥꯕꯅ ꯐꯨꯝꯕꯪꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯥꯒꯤ ꯑꯋꯥꯕ ꯁꯛꯇꯝ ꯑꯗꯣ ꯎꯕꯗ ꯃꯆꯥꯅꯨꯄꯤꯅ ꯆꯤꯡꯅꯔꯗꯨꯅ ꯍꯪꯖꯔꯛꯏ, "ꯄꯥꯕꯨꯡꯅ ꯉꯁꯤ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯅ ꯀꯨꯝꯕꯤꯔꯛꯂꯤꯕꯁꯦ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ"꯫ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯑꯋꯥꯕ ꯄꯣꯠꯂꯨꯝꯗꯨꯒꯤ ꯋꯥꯔꯣꯜ ꯄꯨꯝꯅꯃꯛ ꯃꯆꯥꯅꯨꯄꯤꯗ ꯇꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯅꯤꯡꯊꯧ ꯃꯆꯥꯗꯨꯗ ꯑꯃꯨꯛ ꯇꯝꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯂꯕꯅꯤ ꯍꯥꯏꯕꯁꯦ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯈꯪꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯏꯀꯨꯕꯣꯛꯇ ꯍꯪꯒꯠꯂꯨ, ꯑꯩꯅ ꯏꯀꯨꯕꯣꯛꯀꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯀꯟꯖꯒꯅꯤ, ꯀꯔꯤꯃꯇ ꯋꯥꯕꯤꯔꯨꯅꯨ ꯍꯥꯏꯌꯨ"꯫ ꯍꯥꯏꯔꯝꯕ ꯁꯤꯡꯅꯔꯝꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯅꯤ꯫ ꯊꯥꯡꯒꯄꯥꯠ ꯃꯄꯥꯜꯒꯤ ꯀꯥꯒꯨꯞ ꯑꯅꯤꯃꯛꯇ ꯃꯤꯅ ꯆꯣꯟꯅ ꯇꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯣ ꯃꯤꯇ꯭ꯔꯪꯒꯤ ꯐꯥꯜ ꯇꯣꯡꯂꯗꯨꯅ ꯊꯥꯡꯒꯄꯥꯠꯀꯤ ꯃꯊꯛꯇ ꯂꯩꯅ ꯂꯩꯅ ꯄꯥꯏꯔꯒ ꯎꯅ ꯁꯥꯕ ꯉꯥꯍꯧ ꯑꯃ ꯏꯁꯤꯡꯗ ꯊꯥꯗꯔꯛꯂꯦ꯫ ꯉꯥꯍꯧ ꯑꯗꯨꯅ ꯏꯁꯤꯡ ꯃꯊꯛꯇ ꯐ꯭ꯔꯠ ꯐ꯭ꯔꯠ ꯇꯧꯗꯨꯅ ꯁꯥꯟꯅꯕ ꯍꯧꯔꯛꯄꯗ ꯌꯦꯡꯂꯤꯕ ꯃꯌꯥꯝꯗꯣ ꯉꯛꯄꯗ ꯊꯦꯡꯈ꯭ꯔꯦ꯫ ꯍꯥꯏꯅꯩ, "ꯃꯁꯤꯗꯕꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ"꯫ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯂꯩꯔꯥꯏ ꯑꯃꯗꯒꯤ ꯀꯧꯕ ꯈꯨꯝꯕ ꯎꯅ ꯁꯥꯕ ꯁꯅꯝꯕ ꯑꯃ ꯂꯪꯊꯔꯛꯂꯦ꯫ ꯁꯅꯝꯕꯅ ꯖꯕꯣꯡ ꯖꯕꯣꯡ ꯏꯔꯣꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯎꯅ ꯁꯥꯕ ꯉꯥꯍꯧ ꯑꯗꯣ ꯇꯥꯞ ꯐꯥꯈ꯭ꯔꯦ꯫ ꯀꯨꯝꯍꯩ ꯑꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯡꯄꯦꯟ ꯄꯦꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯥꯡꯅꯔꯤꯉꯩꯗ ꯐꯥꯜ ꯑꯄꯥꯏꯕꯤ ꯇꯣꯡꯗꯨꯅ ꯄꯥꯏꯔꯤꯕ ꯃꯄꯥ ꯅꯤꯡꯊꯧꯅ ꯅꯦꯝꯊꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯐꯥꯒꯦ ꯇꯧꯔꯛꯏ꯫ ꯃꯆꯥꯅ ꯌꯨꯝꯇꯗꯤ ꯌꯧꯍꯧꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯕꯕꯨ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯥꯜ ꯑꯄꯥꯏꯕꯤꯗꯣ ꯇꯣꯡꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯍꯩ ꯍꯩꯕꯗꯤ ꯃꯍꯩ ꯍꯩꯕꯇꯅ ꯈꯪꯏ꯫ ꯃꯍꯩꯒꯤ ꯄꯥꯡꯒꯜꯅ ꯃꯆꯥ ꯃꯥꯡꯈ꯭ꯔꯕ ꯅꯤꯡꯊꯧꯅ ꯃꯥꯡꯈ꯭ꯔꯕ ꯃꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯖꯈꯤ꯫ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫